ISTV की पाउ मियंग ताबिरी बसिंगु तराम नौचरी अहनबद मरोइबा पाउ गवर्नमेंट स्कूल की ओजा सिंह यूनिफॉर्म पिरगनी हाइना एजुकेशन मिनिस्टर टी एस राधेश्यामना फोंदोक्रे नहारोल सिंह वाथोक सागतपगी महत्ता वारोइ सिंह पुरकनबा वाखल थादब तंगाई फदे हाइना एमपी के भवानंदना फोंदोक्रे नेशनल फूड सिक्योरिटी एक्ट की मखादा कानबसिंग सरकार की थबक तवसिंग लौरंब थोकलबदि महाकना लौखिबा खुदोंग चाबसिंग अदु हंदोखनगनी हाइना एमएलए राधा किशोर ना हाइख्रे अमदे साइकिल की आइलैंड ब्लॉक तलेब एसडीओ ऑफिस लेंगाक नेंग सिंदबदगी मथौ निंगथिना तौब ngamdre हौजी पाउ संतोलो पिजरी गवर्नमेंट स्कूल की ओजा सिंह यूनिफॉर्म सेलहननबा गवर्नमेंट ना थौरांग तौरे हाइना एजुकेशन मिनिस्टर थौचोम राधेश्यामना फोंदोक्रे एन गुलाब मेमोरियल इंग्लिश स्कूल हराउरोगे नौना साबा एकेडमी ब्लॉक संगाबगी थौरमदा मिनिस्टर वाफम असी फोंदोखिबने महाकना मखाताना लनाई स्कूल खरदा ओजा सिंह की यूनिफॉर्म सेट पहुनख्रे महाकना मखाताना फोंदोखिबदा स्कूल अंगांग थिंदोक थिंजिन तौरिबा वैन सर्विस के चटना कांगलोन अमसु कुपना खनरगा पुथोकलगनी मामा मपा ओइबसिंगना अंगांग सिंगबो अहेनबा प्रेशर पीबगी महत्ता पुनिंग थौगतपियु अंगांग खुदिंगमकी मसागी हैथोय सिंथोयबा लोइना लैबा ngaktani एजुकेशन हाइबसे मार्क यामना फंगनबा अमसुंग थबक फंगननबा खकी नते अंगांग सिंगी अफबा पुंसी अमा सेमननबनी हाइखि नहारोल सिंह वाथोक सागतपगी महत्ता वारोइ सिन पुरकनबा पांबई थीबगी वाखल थादब तंगाई फदे हाइना राज्य सभा के एमपी सु ओरिबा बीजेपी मणिपुर प्रदेश के प्रेसिडेंट के भवानंदना फोंदोक्रे ngasi city convention da pangthokiba youth and agenda lisingani kunthra haiba hiramda numit humni chatharkhiba national seminar cum training workshop loisinbagi thoramda wafamasi mahakna phongtokibane UNESCO Club of Manipur na sinba thoramadda Confederation of UNESCO Club and Association of India ki President Professor SF China Secretary General Dhirendra Bhatnagar Vice President Dr. IK Kulkarni Susargyake भवानंदन मखाताना नहारोल सिंह मसा मसागी कानगदबगी मंगनबगुम लेबाकी कानगदब ओइहनिंगबा मंगलानसु सागतलगा चौखटनबा होनमिनबा तंगाई फदे हाइखि Youths are full of dreams. You have got your future plans. You have got your own personal dreams. You want to achieve something in life. When you have your own personal dreams, I would also like you to dream about your own state and your country. If you want to be a leader, you have to first organize some burn or you have to be obstructionist. There's a kind of negative, impact that we have always been having. So we should think of something positive. You are all youths. You are the future of the state. You are the future of the country. One day you are all going to come and take our place. And you should also have a dream of what kind of solutions what kind of state do you want to see. नेशनल फूड सिक्योरिटी एक्ट की मखादा कानबसिंग सरकार की थबक तौबसिंग लौरंब थोकलबदे महाकना लौखिबा खुदोंग चाबसिंग अदु हंदोखनगनी हाइना एमएलए राधा किशोर नंगसी ओइनाम केंद्र की मनुंग दलेबा लैमराम वार्ड नंबर 3 अमसुंग 4 गे नेशनल फूड सिक्योरिटी एक्ट की कार्ड येंथोकपगी थोरमदा हाइख्रे महाकना मखातान हाइखिबदा मतम कुइना फंगफम थोकपा बेनिफिशियरी चामग कुनगनी थोइगे कार्ड फंगदना लाकपादु ngasiदगी फंगंदुना नेशनल फूड सिक्योरिटी एक्ट की मखादा फंगफम थोकपा कानबसिंग फंगहलगनी असिगुंबा लाइरबदा फंगनगदब खुदोंग चाबसिंग अदु सरकार की थबक तौबसिंग लौरे हाइबगी पाउ ताब लेरे जब चाना खुदम चांगदम फंगलबदी लौखटफम थोप थबक लौखटकनी ममांगदसु सरकार की कर्मचारी सिंगना खुदोंग चाबसिंग लौरंबगी दमक हंदोक हनखिब लेखरबनी हाइरे मोइना लोक्सन हरगदी लाइरब बिना फंगरोयबा मसीदी परसेंटेज दा रेशियो दा पॉपुलेशन दा पीबनिना ना खुंबना लौखदी लाइरब फंगोयबा अदुगा मु अमखकया हाइगे ऑफिसर सिंगने ताबी होरो कना कुमना ऑफिसर मना फूड सिक्योरिटी की कार से पायरगा चेंगे सुम लौरमबा सुम लोगसिना मासिना हेय सर्विस तो कुमतंदा माना नागे लोकी बस चेंज की पैसा से माना सर्विस रिटायरमेंट तो बगने सर्विस की रिटायरमेंट बेनिफिट सरकार ने कहीं कबिगनो ngasi thawramadda jila parishad member N Samananda ward members sing amadi consumer affairs food and public distribution ki officer sing su sarugyake thawramadda card pairaba beneficiary sing da cheng su phanganki
इम्फालदगी किलोमीटर कुनगतरे लोम चलगा लेबा साइकिल असेंबली कॉन्स्टिट्यूएंसी की मनुंग चनबा आइलैंड ब्लॉक के आइलैंड सब डिविजनल ऑफिस लिसिंगनी तराग मंगागे अप्रैल की तांग तराग निपालदा मतमदु की चीफ मिनिस्टर ओक्रम इबोबिना संगारंबा सब डिविजनल ऑफिस असिदा विलेज लेवल वर्कर अमा यावना स्टाफ अहुम खकना ऑफिस असि मथौ तौदुना लेरी कॉम्प्लेक्स असिदा लेबा इंडियन ओवरसीज बैंक असिखक नतना बैंक अमा ओइबगी मथौ तौरी कॉम्प्लेक्स असी के अकोइबदा लेबा तोंगान तोंगानबा क्वार्टर सिंग अमदी ऑफिस सिंग यंगसिनबिदबना मोंगसोंग मरकता लेरे ब्लॉक असिदा चौराकना विलेज मरबुटा का तरुक लई अदुबु एसडीओ ऑफिस अमगे फंगफम थोकपा खुदोंग चाबा सिंग अदु फंगदबना साइकिल एसडीओ ऑफिस दा चटलगा प्रजा सिंगना लेंगा की तोंगान तोंगानबा चौखत थौरांगे पाइखलगलिबा थबक सिंगी कानबा लौबदा ब्लॉक असिदा लेबा प्रजा सिंगना खुदोंग चादबा कया मायोकनरी हाइना तोमचिंग चिंगसांगी चेयरमैन एल के भरेश्वरना आईएसटीवी न्यूज दा फोंदोरकली महांग मकाताना फोंदोरकपदा लिसिंगनी तरेता मतमदु की लेंगाकना आइलैंड सब डिविजनल ऑफिस ओइना पुखतखिबनी हाइरे हौजी हौजी ऑफिस असिदा प्रजा सिंगना इनकम सर्टिफिकेट लौबा ट्राइब सर्टिफिकेट लौबा अमदे रेसिडेंशियल सर्टिफिकेट लौबा खक नतना एसडीओ ऑफिस अमा ओइबगी अतै खुदोंग चाबा फंगदे हाइखि थासी की तांग कुनगा मंगा फावगी मनुंगदा थाहुंग की तोलो पिथोक्त्रबदे मथंगी नुमित तांग कुनगा तरुक्तगे बीडीएफ सिंह की थबक लेप्तुना पोस्ट थादोक्लगा मयुम मयुमदा हन्नरगनी हाइना ऑल मणिपुर बीडीएफ एसोसिएशन की प्रेसिडेंट एल देवेन नंगसी मोरेदा लमतु सेंबगी थोरमदा फोंदोक्रे एसोसिएशन सिंधुना नोमगी ओइबा लमतु सेंबगी थौरमदु मोरे पुलिस स्टेशन दगी हौरगा इंडो म्यांमार फ्रेंडशिप गेट नंबर 2 की लंबी फावबा चथखे मणिपुर पुलिस के रेजिंग डे की थौरम की मांगोइनाना लमतु सेंबदुदा मोरे पुलिस के एडिशनल एसपी रॉबिन्सन कमांडो की डीएसपी थॉमस अमदे अतै पुलिस ऑफिसर के सुसरग्याके एसोसिएशन की प्रेसिडेंट एल देवेना मखातान हाइकिबदा बीडीएफ सिंगना वाना ड्यूटी तौरबसु ngasi फावबदा मणिपुर लेंगांगना बीडीएफ सिंगी था हुंगी तोलोप पीदना थंबसी पेंदे लेंगांगना अथुब मतमदा मिदेंग चंगबियु हाइखि सरकारना अखोगी बीडीएफ की तोलोप से था अहुम हुजिक सुजलाबा तोलोप से पल्लगा लेरिबा जि पिथोक्तबा तारगदी तांग कुंतरतगी अखोगी अखोई युमदा अखोई पैसा पीदबिदा अखोई थाबक तौबदी यादबनिना अखोई युमदा थाबक सुजरगे अदुगा अखोई तोलोप पीदना ड्यूटी तौबदी यादबनिना हाबिदा अखोई युमदा थाबक सुजरगे हाबिगी पोस्टदा अखोई पोस्ट तांग कुंतरतगी लोइना अखोई मणिपुरदा लेरिबा बीडीएफ खुई अखोई पोस्ट थादोगा युमदा लोइ हल्लनी अदुगा अखोई सहीदा तोलोप हेक पिरपगा अखोई अमु हंजनजरकने तो साहित्य थौपांगलु की तोंगान तोंगान बा अवार्ड फंख्रबा मेंबर सिंबु इकाई खुमनबु उत्पगा लोइनाना गेट टुगेदर की थौरम अमंगसी सगोलबन लुक्राम लेरकता लेबा साथौलु की कॉम्प्लेक्स ता पांगथोखरे थौरम अदुदा मणिपुर लैंग्वेज एडवाइजरी बोर्ड के कन्वेनर नोमाइथेम किरण कुमार जॉइंट सीईओ रमानंदा साथौलु की एडवाइजर सरचान थियाम यावना मियोय क्याना सरग्याखि सरचान थियामना अखोई लिटरेचर अमदी लोन मपुंग फाना सेमगतपदा अखोई पुमनमकना सरुग यामिनसी हाइखि सेप्टेम्बर की तांग कुनगा माथोइदगी हौदुना मणिपुरदा ऑर्गेनिक फार्मिंग पाक सन्ना चथदुना मसामो फब खुनाई अमा सेमननबा पाउजेल पुबा लौमी सिमी अपुनबलोप लौसालना चथरकपा पोस्टर कैंपेन ngasi ख्वाइरंबन कैथेलदा अरोइबा ओइना पांगथोखरे लौसाल के जनरल सेक्रेटरी माइबम सुनीलना लूप असिना मतम कया की ममांगदगे ऑर्गेनिक फार्मिंग तौमिननबा खोंजंग कया चंगसिंदुना लाकपनी हंदक की चयेसिदा मणिपुर ऑर्गेनिक मिशन एजेंसी मोमाना स्पॉन्सर तौरकपदगे पोस्टर कैंपेन असि चथबनी तुंगदा होर्डिंग कैंपेन यावना ऑर्गेनिक हार सुंजननबगे ट्रेनिंग पाक सन्न चथनबा थौरम सिंह पांगथोकनबा सेम साबा लोइरे हाइखि मम मांगलम चत मांग हिम याम अमन हंजनद्रगदी अखो ओइररोय अदुना नॉर्थ ईस्ट स्टेट सिंगसिदा नोमो नोमो की ऑर्गेनिक स्टेट ओइसे अखो मणिपुर सु करी ngमोइदोनो हाबिगी पांडम सिदा हजिति सरकार यावना एग्रीकल्चर डिपार्टमेंट यावना हॉर्टिकल्चर डिपार्टमेंट यावना अदुगा अखोना ऑर्गेनाइज तौरगा लौमी सिमि अपुलुपना ऑर्गेनाइज तौरगा सिगुम्बा खोंजंगसे अखोना हानादगी संगबजे हजु गवर्नमेंटना मतेंग पांगबिरे हेरगा सुमान संगनजबनी प्रॉस्पेरस मणिपुर की अहुमलक सुबा मपोकुमन थमरंगवा मरी लेना नंगसे वॉलंटियर सिंगना रिम्स ब्लड बैंक का खुशमनदुना ई दान तौबकी कैंप अमा पांगथोकपगा लोइनाना रिम्स की सुपरिंटेंडेंट ता व्हीलचेयर अनि सुखुसनखरे प्रॉस्पेरस मणिपुर की जनरल सेक्रेटरी थौनाउजम बॉन बिहारीना हाइरिबा वाखल मानब ग्रुप अमा ओइरिबा प्रॉस्पेरस मणिपुरना चाहियो मसिदा ई दान तौबकी कैंप पांगथोकपा यावना चिल्ड्रन होम सिंगदा चत्तुना अंगांग सिंगदा कुदोलपोट कया सुपीखरे हाइरि
Impal East Umanglai Committee na Lining Thau Hanba Development Committee amade Union of Social Upliftment ga loina na sinduna nomagi oiba Umanglai haraubagi matangda taruklak suboina miyamgi khana nainaba mifam ama pangthokre Kurai Chingam Gamlekai Delaiba Lining Thau Hanbagi Laikol the Pangthokiba Ngasigi Thormaduda Manipur State Archives the Hana Tabak Toramba Nauroibam Indramani Jan Manipur Dance Academy gi Lai Harauba Department ki Guru Pukhrambam Dhanajit Standard College ki Assistant Professor Dr. Moirangthem Ranjana Manipur University ki Dance and Music Department ki Assistant Professor Dr. Moirangthem Macha Chaurikanba Manipur University ki Department of Umanglai Haraubagi Assistant Professor Dr. T.S. Ruhichan amade Union of Social Upliftment Kuragi President T.S. Ruhini Kumarna athoiba mithunglen sing oina sarugyaki Union of Social Upliftment Kuragi President T.S. Ruhini Kumarna Umanglai Haraubagi machat sing kanba ngamnanaba ngasi seminar asi pangthokpani phongdokhi adagi thaina lerma mongo hujika khena basing asidagi ekoi karigumba kharadang khoina tawroi dabra singba mayama toksilakpa sumba mayam sing asi kharadang obasu kanba ngamna ba haina sumba seminar akhang ai manipur ge scholar mayam ama kauraga khoina resource person oina khoi wangalaba tungda mayam sakitang wakhal taminarga thaina gi traditional oiba thaina gi mong desanar ba umanglai du yari hei preserve tongnana ba haina sinjaba dum seminar ne Electoral Reformation for a Free and Fair Election Haibahiramda Nomagi Oiba Khana Nainaba Mifam Amangasi Moirang Lamkhai Dalaiba Hotel Lake View Ge Conference Hall the Pangthokre Campaign for Election Reformation in India for Proportionate Representation Sinduna Pangthokiba Khana Nainaba Duda Campaign for Election Reformation in India ki Chief Functionary Jyoti National Coordinator Manush Jaina Hanagi Minister Dr. M. Nara Hanagi MLA Salam Gopal na chingba miyoy kayana sarugyaki Dr. M. Narana Manipur da chatnariba rajniti asi magun yautraba rajniti oire ngaihak ki oiba rajniti asi muthanaba election system hongdokpa mathau tare haiki Madugi democracy maintain torpa kanda rahanti gi magun si yaurakan nasigi rahanti sidi chana magun yauti maramdi morsi BJP phangdarga Congress phangdarga adu na nomada ayuktana party ma nudawairamdan party ma yaung tawdrane si karigno system sinani the system si hongkanda di sa anti defection gi law adagi moral upgradation adagi vote mangandaba haibara ching vote mayam chi punchalaka da cumulative effect adudi positive of train abada lakani the real value of politics masi system chi mundu lakani Disabled Development Association Manipur na sinduna September 18 dagi hafta kangjebung da chatharakiba anirak suba langban kaitel ngasiloisin kre thoramadu da Salai Holding Private Limited ki chairman Narengbam Samarjit Pasoi Kendra ki MLA Oiramba S Kunjakishore DS Enterprises ki chairman H Herojit Shitalgi Hanagi Chief Resource Person Dr. T.H. Chandramani Susarugyaki Manga Suba National Wheelchair Basketball Championship ta mana phanglakba sanaroi singsu taramna okay and Samarjitna ngasi loishiliba langbal kaithel asi disabled singi yenglaga salaina sponsor tawbani mathang chahida pangthokadaba ahum suba langbal kaithelda malemgi thakta pangthokna honaragani lauthoki Development talk jabang namna ba mingon da atopada mi pan tang dana ba maram di mingon da atopada mi pan tang raga makoi da miui bagi magi right to da magi emotion da piraka da ba sefu da madugi stigma do lendana bagi damakta akoi na mathangi ahum suba langbal gi kaithel da de masi international kaithel ama ontok na bagi damakta adugi chapsaba madu pangtok matam da akoi gi salai gi maki de gi akoi na angamba mateng financially morally amade physically akoi soidina maki akoi mateng pangjagani makoi gi financial cooperation ama linkat piba mumchangi maramdi financial independence ama makoi gi pin na bagi damakta makoi gi Manipur handicrafts financial cooperation haiba ama register to holaga haiba sentang si akoi RBI digi lobu yai tongan ba mapalam ge outside overseas bank digi lobu dum yagane aduna sigi tabak simaga paket na bagi damakta madu ani sina lairagadi atai ge di akoi matang samjalakpa yagane haibage sabsaba stay nama salai gi oina loge haina ai khanjare
Saisakpa Samurai Latpam Nabachandra Sharma Miyamna Naba Volcano Hairaka Khangnaba Saisakpa Sibo Art and Culture Department ki Coordinator Khalakpada Film Forum Manipurna Nungaiba Phongdokpaga loinana Saisakpa Sibo Okpagi Thorum amang ase Lampelda Leiba Film Forum gi office ta pangthokre Mahakpu Okpagi Thorum asida Film Forum Manipur gi Chairman S Mangoljau General Secretary NG Ghanashyam amade atai thaupuba kayana sarugyake Film Forum Manipur gi maikaidagi Saisakpa Naba Volcano da achamba khudol Potsing Piduna Ikai Kumnabotke. Saisakpa Naba Volcano, Housing RR Ge, Vice President, Amiki Executive Member Amade, Film Forum Ge, Founder Member Amasu Oribani. Magna Pongdo Kibada, Manipur Sarkar Mahapo, Art and Culture Department Ke, Coordinator Ama Oin Hapirak Pasna, Art and Culture Gilamda, Tauge Kanbatavakara de, Pangtok Pangam Lagani Haki. Film Forum Manipur gi Chairman S Mangoljau Miyam Gidamak Matam Kuina Saisakpa Amaoina Lamdamasi gi Art and Culture bu Yokatuna Lakliba Mioi Amabu Manipur Government na Sakhambiduna Art and Culture Department Coordinator Oina Hablak Pasi Nungaiba Phawi Haiki Ngarang Khudeng Thabida Leiba Taraganithoi Shubasam Rifles na Mioi Ama Brown Sugar Gram Chatret Tara Marika Konana Fare. Brown Sugar Ado Morerom Dagi Thorakiba Car Registration Number MN01 AK3492 da Purakibani. Car Adu Thorakiba Paraba Mioi Adude Jankomang Hawkip Kawi Morege Ngamkai Vang Word Number Taritagin Hari. Poksho Act, JJ Act, RTE Amade, CPC ki guideline ki matangda nomagi oiba block level consultation program amangasi Environmental Development and Society na sinduna Morege T Yangnom Village the Labor Church the Pangthokre. Thoramatu the Morege SDPO Sandip Gopal Das yaw na miyoy kaya na saryaki. Wangang kibasing na pongdok na kibada Poksho Act Amade JJ Act yaw na ngasi khana nainaribasing ngasi matangda miyam punna khangmi na ba mathaw tay haiba wapam sing pongdok na ki. Thasigi Kuntraga Matoida United Committee Manipur na Sinduna Manipur Miyamgi Achoba Khongchat ama Oigadoriba October Mass Rally asida Lintoi Nganbe Women's Welfare Association na Mapung Phana Saugatkani Manipur gi apunbagi sakta mamasum ngamkhaida singar pakhudimak UCM gi lamjing makhada matam chupagi oina Thengnaminanaba sem satuna leiri Manipur miyamda singna birakanu singnarak pakhuding make chap chapa paukhum lisingani amage June taraga Nepal da pikhrabani adubo government na lalholub amabu themnaba honabada Manipur mache tana thugai gi hairabade lamdam sida mahorol dagi punna khunda leita minari ba kanglup phurup kunthraga taruklongge ing chikna leijeri ba punsirol da kari akaiba lakadagi haiba government na khangpham thoi masigi ona taina bada handak Jahigi July Taraka Mapalda National Media da Puthorakiba Manipur Kaibe Abawapam Singh Asinamaram Oiraga Handak UCM na Sinduna October Kuntraga Matoida Chatkadoriba October Mass Rally Ase Loop Asig Makaidagi Mapung Phana Saugatkani Haina Loop Asig Secretary na Thadrokpa Gerald Amana Hari Nupi Khunai Lamsang Bazar Nasu Miyamgi Khongchat Asi Saruk Yakani Hari Living Together in Peace haiba thimda hanba Imphal City Baptist Church singe choir singing competition ngasi CBEF aina sinduna MBC Center Church ta pangthokre competition adugi thorumda PhD Minister LDko MBC ki General Secretary Dr. W Konghar amade Christian pastor na jingba kayana sargyakhe Reverend L Simon Raumaina Tangdu Laitaba Lamdam Ama Ohenana Ishor ki mafamda Thoni Jabagaloinana competition asi pangthokpani haki. Tangdu Laitaba Ramaina but Pratra Tangdu say no way Satana. Tang Kundana so Takada Gabri Pratra Sitorkumatamda. I would say Karamana Pagani Abda Manipukiram the Lang Laguna. Peace be still like the point Chana to Nagani. I don't know where boy I don't know. Mother Thani Rosi say Satanate. We have been singing together for peace to prevent peace in the state of Manipur. Scruff typhus na maramoiduna thangada moirang them amu kobo mioi ama leikidraba matungda GK Foundation thangagi maikaidagi laina asi sandorkta na ba poster campaign pangthokpa loina na makhata na laina asidagi ngathokna ba thabak kaya su honaragani haki
Arapati awang laikai gilambi gi phibam ngasi kairau kendra gi MLA L Rameshwar na yengsinkhre larsak amadi Arapati awang laikai mera paibiga khusamna tuna pangthokpa lamtu sengbagi thoramdasu MLA na saruk yake kendra sigi lambi thongi phibam phaganna ba thabak kaya paikhalaga ni haina MLA na lamdamadongi miyamda thajaba thamkhre Andro Kendra gi manung chana laiba nungkai pokpi village da thaknana ba phaba ising phangdabadagi khunja sing awaba mayoknari haide hand pump ani leiriba sisu ising sizinaba yadre Thobal dam thingkiba madi lengoi pekpana maram oiduna Thobal turel gi ising su sizinaba yadre mari leinaba department na miyeng changbiu haide Lions Club of Impal Global na Sinduna Kindness Matters Cyber Team da Peace Poster Contest among us Changangai de Leba Comet School the Pangtokre. Jai Taraganito dagi Taragamari Fabugi Manung the Leba Angang Singna Jangdam Nabatu the Saryaki. Jangdam Nabatu the Makomatang Tarba Sing the International Gate Takta Jangdam Naba Yaurugani Hari. World Side Degamari Lena na Lions Club of Impal Global na Sinduna Koirengay de Leba MBS Breakfield da Lem na mitlayang bagi kem amapang thokre. Lions Club of Impal Global ki President RK Kishore na sinmi singidamak akana na kem asi pangthokpani haiki. Lions Club of Impal City na Sinduna Chingmairong Khongnang ani karakta leba City Hospital da numit humni chupna chatharakpa oja singi training program ngasluisin kre Thorongga mari leina na District Governor M Gojendra na inkhalakliba oja singda thakshi khasi tambina ba training program asti pangthokpani haiki Nomagi oba legal awareness forum ama Khaupum subdivision ge Gangduan part 1 da pangthokre Travel right to education, domestic violence, consumers protection ekimatang da T.S. Thomas amasung W. Chawbana resource person oina wangangki. Indian Air Force the wing commander oiba Dr. Karam Chandrajit na Chief of the Higher Staff Commendation Medal ani phangle October 9 da pangthokpa marifut taruk suba Indian Air Force ki chahi gi thoramda Chief of Air Staff ki medal asi mangonda khushna kibani mahak hauzik Coimbatore da leiba taruk suba Air Force Hospital da nauna hangba Gynae Department da thabak tawre Dr. Karam Chandrajit Imphal East District ke Kyamgai mamanglai kaidekini hauzik pawgi merthana temba bre amatang lominasi Lengsin Viraksi, Bless Manipur 2018. Lag lebo October ki tang tara taret tara nipan. Numidang wairam pung mari makai. Ibo yai masumang lila sanglen kunung lampak Imphal. Manipur miyam gidamak amasung ana ayek sing gidamak isogi manay na pratna tawjagani. Thajabiu anak pathok kadori. Jolip 100% natural syrup amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Imphal East ki Kongpan Chanam Lekai da leiba NT Enterprises hana MLA oiramba TH Nandi ki sorgi yumda hekta lakpiraga GKE rickshaw book tawbiba yaragan loinana pollution thondaba thaugi darka leitraba so sikidamak bank loan oina su phongbigani hana lakpada hena khudong chabi pijari akopa marol 8974002140 da phongbigani With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Goods and Services Tax GST da register tawbiraba taxpayer khudingmakna matam chana GSTR 3B monthly return file tawbiyu September thagi GSTR 3B return file tawbagi aroiba numiti lakliba October thagi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbiyu Kanganjariba Department of Taxes Government of
This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike, and lot more. Hurry, visit your nearest Samsung store today. TNC apply. Manipurda amata ngairaba organic outlet phangba organic ki pothoksing sizinasi. Break ki matungda amuka na taram nokchari makhataba pauda Peace and Development through Education da yumpham hoiba lamsang lamjel imagi damak ngasi pangthokre lamjel ado maibam lot paching nambol dagi Salai Holding Private Limited ki chairman and MD Narengbam Samarjit na lamthaki lamjel asi UNESCO Club Manipur amade Major Maibia Tamara Memorial Trust na sinbani nupa amasung nupi yauna chen khiba lamjel ado wangkai ningthem pukri mapal da leiba Maharaj Garibanios Memorial Club da lamthungki Tungda club asita pangthokiba manamatum yenthokpa tongan mamyo shingda felicitate tobagi thoramda Salai chairman and Samarjit Ichamgi ex-president and Rajendro UNESCO Club Manipur ki joint secretary Dr. T.S. Chandramani amade Lining B Sinthalu ki president M Mina Laimana chingba myo shingna saryake Jing tamgi myoy kayana cultural gi oiba thorum sing utliba thorumaduda and Rajendrona lamdamasi gi tongan bakanglup sing amata oina chatminnabagi matamadu hausikti lakle Manipur gi damak punna lepminaduna amana amagi puwari sing ikai khumnaduna nungsi chanana leiminasi haiki Salai gi chairman and Samarjitna ngasi pangthokliba lamjelasi matang chaba afaba khongthang amani Education na peace and development purakadabani adubo aikhoi gi culture and tradition adu khangbatai nainabatai loinana aikhoi gi ipaipu singi thona lingjal adubu suningsingduna thabak oina tawba changi haiki Initiative we are taking off to bring back our strength whichever have with all our forefathers aduna ngasigi oiba igi liklamasa ngasidagi hongna masi aikhoi da thongna ado akhoi chingjenjerasi aikhoi khudingmak chumna icham chamba lamsang lamjel ama hekta akhoi karigumba icham chamna sinjaba nate masi is a message to all the peoples living together masi gi laiba manipur si laiminariba chingni bak si laiminariba akhoi khudimakta akhoi na message ama oina masi pijabane ado ngasi dagi horaga akhoi khudimakta ibinau singda lairamba magi pangal thongna magi athoiba magi igi sakti ado madu akhoi khudimakta ngasidagi hongna yening hulalasi maru hulalasi haibisigi message masi miyam da pijari Chahi amaga makhai khakta ngairiba Manipur gi Chief Minister N Birena India gi miyamna khwaidagi yaba Chief Minister singi manungda ahum suba tare haina India Today gi political stock agents ki report BJP Manipur Pradesh na nungaiba phungdokre Kanchipur da leiba party sigi office da pangthokpa paugi mifam amada BJP Manipur Pradesh ki General Secretary Administration K Sarat Kumar na Manipur gi Chief Minister na NDL lenga kleba state singi manungda khwaidagi phaba Chief Minister oire haibasisu Manipur miyam na nungaiba pokpham thoi Chief Minister Birena telaba matam asida miyam gi matenga loina na thausil thorang kaya paikhat ki basina thak asi yorakpani haiki Prajamiyam seva togumba prajamiyam damakta kathok keloinan tawag seva se matam sana tung koina sansin na bukan kita sul mapun tembang biu hai na Bharatiya Janata Party ki mai ki khurumjali keloinan sansin sul miyam ki Chief Minister di Bhupen Singh ki sinung samba ekta kai ro pina biu hai na asi khurmasi kurung cha ro de hai na miyam nobili kurung cha ro de hai na Bharatiya Janata Party ni pradesh mai ki sul mapun Kairao Kendra manungda leiba government school gi mahiroi singna private school gi mahiroi singdagi hena mangjil thaba ngamnana ba pandamda distant youth club khanarokna sinduna kendra si manungda leiba government school amadi added school gi class 3 4 amasung 5 gi mahiroi singi oiba mathematics changdamna ba ma pangthokre Khanarok community hall da pangthokiba changdamna ba tuda school kunthraga taruke mahiroi chamaromna sarugyake tungda Pangthokpa manamathum yenthokpagi thoramda Kairao Kendra ki MLA L Rameswar Maitena club asina kendra sigi chakwa thorangi matangda laukhat liba thabak thoram sing thagatpaga phongtokpaga loinana
Chaukhotpa kendra ma oinanaba punna honaminasi haikhe ngasi thormaduda DYC ki President Sagol Sempichak Sericulture Department ki Director Salam Kunjakishore Irilbung Police Station ki OC Oinam Kiran Kiamgai Gram Panchayat ki Pradhan Koijam Manishna Bamon Kampu Jila Parishad Member Golmai Kachunglang Su Sargyakhe Patriotic Writers Forum Manipur na sinduna KK Thokchom na iba amasung ay mingthonba sareng lairik ama Manipur Press Club ta phongkre thoramaduda Sahitya Academy New Delhi ki General Council Member Dr. Jyoti Chandra Sanasam Patriotic Writers Forum ki President Ya School Khwairakpam amasung Imphal College ki Principal Dr. M. Priyobertasu Sarugyakhe Kangpokpi District ki boundary yalakpada Sengmai Kendra ki Tampak amade Chingya ki mafam kaya soglak payabagi chingna balairi basti ki matangda miyam ki oiba mifam ama Sengmai ki community hall da pangthokre mifam aduda Hana Minister Oiramba and Biren Khurkul Gram Panchayat ki Pradhan Ai Shanta Jila Parishad Member Angom Bikram Sengmai Protection Committee ki President Angom Rajesh Awang Sengmai Advanced Women's Society ki President Angom Santi Sengmai Nagar Panchayat ki Chairperson K.S. Salendra Susaryakhe Mifamaduna Kangpokpi District Boundary Sembada Manipur ki Chingkhong Chingyada leiba lamgi ngamkhai machet amata sokpa yaroi Manipur State Darbar na ayaba piduna uyok oina chahi kayadagi semgat charaklaba chingsing claim torokpa yaroi State Darbar na dak chitha piduna tampak lamgi lan oiraba mafam singda lanai government amade non government agency na khunjagi ayaba yaudana occupied toba yaroi Pumnamaksigi mathakta di Manipur Village Reserve Forest Right Protection na changsilakpa khongthang khudingmakta miyamna angamba mateng piduna saruk yaba hainasu ngasigi mifam aduna warip lauki Lalit Kala Sangam gi Kungamapal Suba Foundation de Thoram Sri Sri Bal Mukunda Deva Government Music College Palace Ngapan Pang Thokre. Thoramatuda Art and Culture gi Director Aribam Sivdas Sharma, Lalit Kala Sangam gi Chairman Professor K. Sarachandra, Government Music College gi Principal and Devendra J. Sharma, Lalit Kala Sangam Academy gi Council gi Chairman B. Neta Chandra Sharma Susargyaki. Indian Youth Congress ki Anova member sing Ming Chanana bagi thabak ngasidagi Congress Bhavan ki Conference Hall da hudokre. Thoramadu da MPCC ki Vice President T. Mangi Babu, Indian Youth Congress ki Secretary Sharika Rahman, Pradesh Youth Congress ki President Amir Hussain, NSUI ki Maroi Bathaupuba Singh Susaryaki. Pradesh Returning Officer P. Tamalina, November Taraga Mathoi Pauba Numit Kungani Palni, Manipur ki Political District Taraga Mari Sin Bathungna Ming Changani. Kaksing amasung Sawambong Political District ani asigi oiba semgadawriba committee ki oinadi SG amasung ST ki reserve oigani haike MPCC ki Vice President T Mangi Babuna Congress Party hena mapangal kalhanbada nha sing achobu thodang lori state asida masagi chahi taraga manga dagi kunthra manga phawuda lebe nha sing Youth Congress ki member sing oinana bahona se state asi awonba mapurakpada Congress na ahenba miteng thamduna thabak sing packet kani haike Youth ki mapangan si kangkhan abagi damakta aikoi aduki matik pak sanna youth ki enrollment na si aikoi chathagani aduga hoji Congress na mapangan aduki matik kalin khai aikoi leiba ki oina aikoi afaba porakani haibagi thajaba aikoi de lei aduna marum oraga aikoi youth ki mapangan singa se hana masi amna kalhandaba yade aduna ngasidagi hongna aikoi asumba si youth enrollment ki damakta launch sa ngasi de khoi toba hore Ketrigao Kendra ki manung Chanban Harup Thongkhong dage Pangong Phauba Nauna Lambi Semna na bahandak pakal lobage Laikhom na Miam na chathok chasinda khudong chata badage Laikai ki Miam na Lambi Nakal ki Khong Lambi oina na baseng tokre Maruena Khong na school kapa mahiroi singda chauna khudong chata badage Lambi sem ki bani Lambi ki sarukta pochai thajinba dukan sajinba sing Khong Lambi ama phangna na ba Laukhalak liba khongthang asida mateng pangbiu loinana Lambi asi sem liba contractor na su nong he khangba Koila Stabagi Tabak Hobinaba, like I miam na pung jingsli. Zafo Baptist Church ki MRNT Mollering Monsangbo Reverend Oina Ordination Tobagi Thoram Ngase, Zafo Baptist Church the Pangthokre. MBC Finance Secretary Reverend SR Oneshena Ordinance Toki.
Mission Organic Value Chain Development North Eastern Region Agriculture की मखादा सर्विस प्रोवाइडर ओइबा गार्डन केयर ना फार्मर्स इंटरेस्ट ग्रुप के मेंबर सिंगी ओइबा ट्रेनिंग प्रोग्राम अमा कांगमोंग लांगोनजम मनिंग लेकाई की हॉल द पांगथोखरे थौरम अदुदा चोंगथाम इबोम चाना थौरम मपोएखे अपुनबा कांगमोंग ऑर्गेनिक फार्मर्स ग्रुप ए ग्रुप बी अमसुंग अपुनबा ऑर्गेनिक फार्मर्स ग्रुप हाइक्रुजम की मेंबर सिंगना ट्रेनिंग अदुदा सरुयाखे नाउरोइबम समुंगौन इबा कार्पेंटरी हैंडबुक अमंगसी हंगांग मयाई लेकाइदा लेबा महाकी युमदा फोंख्रे थौरम अदुदा नारोल थौदांगी कलमनिस्ट गुलामजा तोंग्रम अइबा एसएच अचौ शर्मा हेडमास्टर ओइरंबा केएस मणिबाबू सुसरुयाखी मणिपुर पुलिस कमेमोरेशन नुमित की सरुक अमोइना मोइरांग सब डिवीजन की मनुंग दलेबा महिरोइ सिंगी ओइबा लायक पचांगदमनबा अमा मोइरांग मल्टीपर्पस हायर सेकेंडरी स्कूल दा पांथोखरे पुना स्कूल तरागा निपाल की महिरोइ मरिफु निपाल रोमना चांगदमनबा सिदा सरुक याखी SDPO मोइरांग KSH शिवकांतना हौगलकलिबा महिरोइ सिंगदा पुलिसना मियामगिदमक ngak senbada lauriba thodang khanghanनबा वाखलोंदा चांगदमनबसी पांथोकपनि हाइकी सलाई चापुन बलुप्तिन कंगले पाक मिचे काउंसिल मोरे अनिना खुशम नदुना बॉर्डर टाउन मोरे दा मियामदा लेशाई यंथोपकी थौरम पांगथोखरे थौरम अदुदा मिचे काउंसिल के प्रेसिडेंट एम थोइबा MMLT की प्रेसिडेंट TS रॉबिन मिचे खा नोंपोक अपुन बनुपीलु की प्रेसिडेंट TS इबेमल सलाई चा अपुन बलुप्तिन की प्रेसिडेंट खुराइजम नीलकांता उकल की प्रेसिडेंट जनम नबचंद्रा कंगला फमथौ जनरल सेक्रेटरी वाई इंगबा मिचे सुसरुयाकी तुलसी मोटर्स प्राइवेट लिमिटेड के अनोब शोरूम अमंगसी संगाई प्रोगदा हांगदोकपगा लोइनाना वेस्पा नोटे लॉन्च तौखरे थौरम अदुदा तुलसी मोटर्स प्राइवेट लिमिटेड के मैनेजिंग डायरेक्टर सनाम डेविड जनरल मैनेजर सोबम दीपू अमदे डायरेक्टर ऑपरेशन माइबम समानंदन चिंगबा मियोइसिंगना सरुयाखी ngasi लॉन्च तौरिबा गाड़ी मखलसी वेस्पा सीरीज के ख्वाइदगी होंगबा गाड़ी नि हाइना जनरल मैनेजर सोबम दीपू न फोंगदोकी मणिपुर की मफम कयादा पांथोकनबगुम मेरा चावरेल होबा इमा पांथोइबी इरात पथोरम मोइरांग लमखाई शांति मादोपतसु पांथोइबी ख्वाइ पना थोगलुप मोइरांग पंसांग लेकाई न सिंधुन इरात पहुखरे अमाइबा अमाइबी कयागलोइनना इकौबगी थोरम पांथोकी श्री श्री मदन मोहन जीव मिंगथोनबा पार्थ सारथी डांस एंड पोलैंड रजिना इबा वैष्णविज्म के लाइरिक अमा कंज्यूमर अफेयर्स के मिनिस्टर कराम श्यामना फोंख्रे भगतचंद्र रिसर्च सेंटर यूनिवर्सिटी ऑफ भगवत कल्चर स्कोन सिंधुन पांथोखिबे थोरम अदुदा यूनिवर्सिटी असि वाइस चांसलर प्रोफेसर एच तोम्बी जैन मणिपुर डांस एकेडमी की वाइस चेयरमैन ओरंबा प्रोफेसर एन तोम्बी एकेडमी असि डायरेक्टर एल उपेंद्र शर्मा सुसरुयाखी मिनिस्टर कराम श्यामना धर्म वाटपदगी ngasi खुनाइदा लाइरिक लाइसु हैबा मतिक चाबा मियोय कयामरुम लैरबसु क्राइम थोपकी चांग वांखलकपनि मरमदुना धर्म अमसुंग मसिगी प्रिंसिपल सिंग स्कूल की करिकुलम दा हापतंगाई फदे पॉलिटिशियन सिंगसु मियाम की थबक निंगथीना तौंगनबा ईश्वर दा थाजब थंगदबनि हाइके तौके मियाम की थबक तौके पुनसिदा माई पाके हाइबा तारगदि अइना अइगी इमाबु लुना तौबगा लोइनना माना पामजरिबा थबकसी अइना मतेंग पांगा थबक ओइना पांदोकपसे मसी ईश्वर फंगनबगी पुनसिदा माई पाकनबगी अचौबा मरमने से अइगी थमोइना फाउजर इम्फाल वेस्ट की तखेलंबम लेकाइदा नौना साबा संगाई कैथल हियांगलम केंद्र के MLA डॉक्टर राधेश्याम युमनामना संगाख्रे थौरमदुदा MLA असवाबुद्दीन इम्फाल अर्बन कोऑपरेटिव बैंक के मैनेजर एल सुरंजॉय जैनिम्स के प्रोफेसर RK विद्यारानी संगाई बाजार के चीफ एडवाइजर KS गंभीर शर्मा सुसरुयाकी बाजार असि की मपू KH इनाउबना कॉम्प्लेक्स असि मल्टी शॉपिंग कॉम्प्लेक्स अमा ओइना सेमगतपनि नोंगमदा चंगदबा याद्रब पोलम सिंह खक्त नतना अहलमदे नहासिंगी पोथाफम वाखल लौसिंग फंगदबसिंग हापचिननबा पांदम थमली हाइके लमलाई केंद्र डेवलपमेंट कमिटी के एडवाइजर ए देवेन की मीटिंग मखादा कांगहु चिंगजिन खुनौ की लंबी सेमसिनख्रे मतम सांगने येंगसिनबिदना लाकलब लंबी असि डेवलपमेंट कमिटी की चेयरमैन ना सेमजिनबिबगिदमक अपेनबा फोंथोरक्वी असोइबम देवियना लंबी थोंग असि सेमबिरकुगिदमक महागु थातक फोंदोकजरि हौजिक मखाताबा पाव पिजद्रिंगे की मरकथना थबकी पाव मुगलौबिसे
ngasi thapaki pauda Delhi police na akhanna Manipur dagi nupa masung nupi punak mioi humpuga manga constable gi damak darkhas kauri masagi chahi taraga nipal dagi kunga mathoi phawgi manung dalai ba 10+2 pass toro mioi singna lagriba October gi tang kunthraga mathoi phawgi manung da darkhas tharakpa yagani hairi parikha center imphal da wegani Chandigarh Government Medical College the matam kharagi oina staff nurse khara logadauri masagi chahi taraga nipal dagi kunthraga taret phawgi manung da laiba BSc nursing natraga diploma in nursing pass torba mioi singna November gi tang taraga nithoi phawgi manung da darkhas tharakpa yagani hairi Social Welfare Department ki Child Development Project Officer kara MPSC gi khuthang da logadauri masagi chahi kunga mathoi dagi kunthraga nipal phawgi manung da laiba mioi singna October gi tang kunga manga phawgi manungda darkhas tharpa yagani parikha center imphal da oigani hari hauji pijakriba mathagi pausing asigi akupa marol babupara da laiba job center dagi khangbiba yagani hauji makata ba paw mu pijari hauji phajinduna thamliba Manipur University ga oza amasung mahiroi sing medical treatment ki damak hospital da purakpada makhut handcuff tawraga puthori haiba thawong Muta amade Musagi Joint Action Committee na kanayaning da phongdokre oza singbu satiba criminal ama oina lauba miyoiba da chalhaidabali chatni hairi Androda sungba using mapalebak da thadoklagani haina Forest and Environment Minister Thongnawjam Shyam Kumar na phongdokiba wafam kadana angakpa phawi hairi loop asigi Secretary Information and Publicity Khundongbam Anandgi Cherol amana lengak asigi Cabinet Minister am hoiduna ain semliba miyoina ain thugai bahabsi yamna laibak thibani Minister na yumpham yaudaba masagi oijaba kharage political gi khudong chabal launa hotnarak pathorang asigi mayokta thorakpa thoaningda ba thodok wathok khudingmak ki thodang Minister na pugadabani hari ngasi numidang pung 8:09 rom taba adwaida Thawal Bazar da leiba Royal Optical Cover dukan ama mai chakre Thawal Fair Service ki kangbuna matam chana laktuna kalhobadagi thoina amanga ta thodre dukan thonglo laba matung dhup tharamba mafam adudagi mai hoduna chakpa oirangani panari ngasi numidang wairam pung 6:30 rom tab adwaida Churachandpur da truck na takpatagi mioi ani sire ama soktu na laikanari laikidraba mioi ani adudi Tilkhoshe amasung Shailengmang kawi molnom dagini soklaba mioi aduna Saikho haw kawi hari Bisnupur Police Commando amasung 5/11 GR gi apun bakangbo amana kaino bazar da thibahumba gi thabak chathabada KYKL gi kadar ma fare hairi phagalaba miyosi maming Khoishnam Somarendra chahi kunthraga manga apokpa dharmo luker meyai lekai dagini mangondagi 9 mm gi pistol ama amasung maru taruk phangle hairi hauzik sanabagi pawmuk lobirasi ngasi sanabagi pawda Jiribam da chathariba ahanba Elangbam Purnima Devi Memorial Women's Kang Tournament ke ngasi sanakiba match ta SAYC Shorok Atingbina Mahadev Ningthempam Timbu Panchal Taraga Mari Tarada Maithiba Pikre Thasi ki Kungamari da LEC Babupara masung Ichel Club Dibong sanagani Handak Serbia the Pangthukiba Anirak Suba Junior Nation Cup International Boxing Tournament the Sarkyarba Sana Racing All India Students Federation Manipur State na Imphal Airport taram na okray Sana Racing adu da K Sanjit TH Lukamani amasung S Victorni Tournament asiki tungda October Nepal dagi taraga nithoi fawba Haryana da chathakiba All India Inter-Sai Boxing Championship da su Sana Roi tarukna state asiki mohchinduna Sarukyabada medal cash loroke ISF ki Secretary KH Rameshwarna State ki damak minjat purakli basingda angam bathakta ISF na mateng pangani haki. Pakta koigi sana konabagi koi mafam na kanduna sulai duga masing asimaksu Serbia pangthokpa adugumlaba boxing koi junior international championship da koigi sana gi tapaman the bronze medal loyal silver medal lorokna Manipuri mai ngapobu All Western Federation Manipur State Council gi mai kai dagi heroism pokoi reception program se ASM sinjar kana pangthoksa
Handak pangthokiba kuntragomdoi subasta level JB championship ta gold medal phanglakraba made Sarugi Aruba Mite Indigenous Thang Ta and Cultural Institute ke Sanaroi Singh Institute asigi hold the taramna okre Institute asigi secretary Herojitna Dr. B.R. Ambedkar National Award phanglakpadasu haraute amba phongdoki Kungamapan Suba State Thang Ta Championship Ta Jiribam District Thang Ta Association a gold mapan silver taret bronze ni phangduna ngasi nini chanba numita mangjil thari Luang Thang Ta Academy Khurai Sajor Lekai na gold taret silver taret bronze ni lautuna ani shubata lady Kanglaipak Badminton Club Bengaluru na North East Sporting Association ki matenga loina na North East Open Men's Double Badminton Tournament Bengaluru da ngarang pangthokre tongan ba North East gi team taraga Nepal na sarugya ki ba tournament asi haudokpa ki tharumda sarangthem manihar RK Kaiku su sarugya ki tournament asi da Sagar amasung AS Khangampamna champion Priyo amasung Sanjoyna runners up Nganthoy amasung Samarjit Bimol amasung Alungi Jurana ahum subatakre. Kanglai Chess Academy na Shintu nangarangdagi chatharki bakuntraga mathoy shuba under 15 Open Saturday and Sunday Rapid Chess Tournament ngasilosin kre. Tournament nasida nungshi thoi ngairangbam na point mari phangduna hanba maibam yohenba khumana point ahum phangduna ani shuba amasung Catherine Amson na point ahum phangduna ahum subareng takre. Hauzik sanabagi makataba pau boya ning thousand dagi muklo bisi Nupa madi nupi lamjeloi lising amaga chanirom na saruk yaduna Police Commemoration Day Marathon Director General of Police LM Khokte na ngasi Kumalampang Men Stadium dagi lamthakre Laibaki damak santi thamnaba honnabada yengnaba singi makuta mathwai katkraba Police Personnel singwi kai khumnaba utoina Ministry of Home Affairs ki makhada Imphal West amadi Imphal East District Police na sinduna pangtholiba marathon race asi Imphal City gi akoibada kilometer 13 rom sangna senki Kumalampang Men Stadium dagi lamtharaga Minithong Hata New Second Palace Gate Thumbudong Kaisamthong Kaisampat Waheng Lekai Nagamapal Khoyathong North AOC Krikupat Laglaga Amuhana Kumalampang Men Stadium da lamthungpham oiki pangthokiba thoram masida Manipur Police ki makok thongba official ke asu saruk yakhi Kundrakpam awang lekai digi KS Lokin gi masanupa Kundom Romazina nupagi ahanba poison taduna lupa lising kun mga Waiton mamang lekai digi Wairatan gi masanupa yumnam Arjitna anisba poison taduna lupa lising kun namadi sapam awang lekai digi Es kanhai gi masanupa sapam Romesna ahumsu poison taduna lupa lising tara mga tharamapusingna khusinaki KSS Herojit MD Sadiq MD Said Khan MD Mihayuddin and Tokyo o Prem Amadi El Inauna Marishiba position degi tara subu position taduna lupa lising ani tharam mapusingna khusinaki nupigi category da luangsangba mamang lekai degi and Robindro gi masanupi and Sawna ahano position taduna lupa lising kun manga ngairangba makha lekai degi ti Haiton gi masanupi ti Rusiana ani su position taduna lupa lising kun amadi Yaripo Kriku mayai lekai degi S Yaimegi masanupi S Premilana ahum su position taduna lupa lising tara mga tharam mapusingna khusinaki marisibu position takiba L Anita mga su position WM Rebia taruk su position TS Bebina taris su position KSS Romika Nepal su position S Rosani mapal su position KSS Honam amadi tara su position takibi Y asangbida tharam mapusingna lupa lising ani Consolation Prize joina khusinaki Special Prize joina Senapati District SP Pradeep Maharabam Bisnupur District SP Hobson Sapam Vigilance and Anti-Corruption gi SP Balaram Haisnamda Special Prize joina Thoram Mapu singna khusinaki pangthokiba thoram masiga mari lenana thoram mapu oikiba DGP LM Khotena phongdokhibada Police ka public relationship hagatna na ba machak amasu oini haina hazaraga perform tawbani adui mathakta ekoi gi mi channi ga 21 so far ekoi gi martyrs state ki oina supreme sacrifice to wiri ba ekoi gi brave martyrs sing gi soul adugi honor to na ba oina koina se ngasi gi marathon se pangthokpani aduga important amana moi marathon da yauri ba se family members sing ekoi martyrs sing gi family members sing su khara yawe
aduna yam meaningful oine haina khalli long term policy amagi planning amagi makhada munna khantha horaga semgat sagal hogdabadagi kumalapa artificial tap ground nong khara tabaga ising thomjinduna sanaba yadre lakadoriba sahi 2020 da sahi tara mapung phagadorba si phawba sabsaba stadium amagi lepham thopasing udri sahi taragi mapunsi loregadaba artificial tap ground gi mapunsi loisilagle makha tabada kari karamba kanana planning toraga long term policy amagi makhada matamga sanaba stadium sagadoribano haina football bu pamjaba singna network asida penda wafam sing mari leinaba singda hanglagli amaromda all manipur football association sinduna artificial tap ground asida ngasidagi district taruna saruk yaduna minister TS Sam Kumar na thormapu oiduna hawdokani toramba kuntra suba junior boys inter-district football tournament sanaba yadabadagi matam kaktana yaithokre ground asi athubuda sanaba yanaba haiduna ahal oirba singi association ama oiriba basai thangmaibana ising singnaba engine ani mateng pangduna kanna honari oiragli ba phiba masida manipur sarkar amadi mari leinaba singna akhanaba miyeng sangbidana tumina leidibasi laibak thibani athuba matamda sengat sagaliba sing loisanduna sanaroi sing mapung phana nungaina sanahalabadi hena phaba khongthang oigani Manipur MSR Kho Association gi miyang makhada Salungpham Youth Sporting and Culture and Association sinduna tha sigi tang tara dagi Salungpham Public Ground da team nipumathoina saru yaduna sathakhiba nipum disuba Manipur State Senior Contra Suba Sub Junior led PIS Mani Sharma Memorial Trophy Kho Championship Senior Men amadi Senior Women's ki final matching sanaba loisin khre ngasi sanakiba Senior Men's ki roiba match da SCEA SDO Hairongna ASKKA awang sengmai bu point tara manga tara mari da mari nipi masagi sanaki baruiba matchtana RUC khangabokna SCEA SDO Hairok bu point manga mari da maiti bu piduna champion oikibani Subjunior boys gi ngarang sanaki baruiba matchta CISMYDA sangai yumphamna PYDC khangabok bu point tara tre tara manga da mari nipi masagi sanaki baruiba matchtana CISMYDA sangai yumphamna RUC khangabok point kunmathoi tra nipal da maiti bu piduna champion oikibani loisenbagi thoramda Thawal district ki adaksa Hasina Begum upadaksa T Nungsi amadi Kang Yambem GP ki pradhan PH Lebau Changna Tharoma Pusing Oiki Satarkiba Championship asida champion amadi rana sapta ki team singda Tharoma Pusingna trophy sing piduna pongning thawatki District Sports Association Kakching na sinduna tha asigi tang Nepal dagi team tarana saruk yaduna association asigi ground sathariba tara tare suba KSH Laihau DB Memorial Super Division Football League Tournament ki ngasi sankiba ahanba match ta UBSA mantak amadi YDO Sora goal amamam chanaduna draw satkre ani suba match ki sanakibada YPO Sora na SAO Kakching bu goal ani sinoda maiti bapikre Manipur Kang Association gi meng makhada Longjam Joy Kumar na sponsor toraka Wangoi Longjam Lekai Community Hall da Wangoi Kendra ka kun sinduna tha sigi tang taret gi kangkhut tara mangan group ani thongna khaidukuna sathariba tournament asigi ngasi sanaki ba match da Wainam Kendra kangkhutna Kaisam Thong Kendra kangkhut panjal kuntaruk tara da maiti ba pikhibani hayeng kangchang asida Wangoi Kendra kangkhut team A amadi Haingang Kendra kangkhut ka sanagani Because Cricket Ground Bhubaneswar da sanakipa sahitra mapan makagi Venu Manka Trophy One Day Limited Over Zonal League ta Manipur na Mizoram Boran Chamga Kuntarukta maiti ba pikre Manipur na toss ngamduna ahanba betting tokibada over kunthra tarukta wicket ahum turaga ran chamga mariphu taret lauki masigi bakhumda aniswa betting tokiba Mizoram na over kunithoi da wicket loine turaga ran humphuma thoikak lauduna match asi maiti khibani Amaromda Ribanso University Ground Katakta Sanakiba Sahitra Mapan Makagi Nipi Masagi Cricket League ta Manipur Urisa gi makuta wicket tarada maiti khre Manipur na toss ngamduna ahanba betting tokibada over tara taruka ball marida wicket loine turaga ran tara mapan khak lauki masigi pakhumda aniswa betting tokiba Urisa na over mariga ball anida wicket amata tudana apiba target adu yauduna match asi mai pakhi Thagachiri boyai hauzilo islakpada ngasi nomagi oiba ai ngasagi paw mu pizeri Environment Directorate ki phangkiba ngasi goi kiba inga sama di nuji ki pawda khwaidigi sakiba Celsius degree kun mapal dasmik marphuni thoi khwaidigi ingba Celsius degree tarahumdoi dasmik humputaret
Nungsit tayo wising manin gisang maximum da sada maripo taranipal dasmik taranipal minimum da sada kun dasmik ni puhundoy oiki. Nga sige nung suki bagisang tara mga dasmik sinomapal millimeter ni. Hauze aroi bada maroi ba pau amukana. Government School की औजा सिंह यूनिफॉर्म पीरकनी हाइना एजुकेशन मिनिस्टर टीएस राधे श्यामना फोंदोखरे नहारोल सिंह वाथोक सागतपगी महुत्ता वारोय सिन पुरकनबा वाखल थादबा तंगाई फदे हाइना एमपी के भवानंदन फोंदोखरे नेशनल फूड सिक्योरिटी एक्ट की मखादा कानबा सिंह सरकार की थबक तौबा सिंह लौरम बथोकलबदे महागना लौकिबा खुदोंग चाबा सिंह अदो हंदो हनगनी हाइना एमएलए राधा किशोर ना हाइक्रे ISTV na di, ISTV na pijaba pao matang sa lojare, miyang tabiri basing ba mukha na